ꯉꯁꯤ ꯊꯣꯡꯖꯗꯣꯔꯤꯕ ꯏꯟꯖꯥꯡꯁꯦ ꯁꯤꯒꯤ ꯄꯨꯡꯈꯥꯡꯁꯤꯅꯦ ꯁꯤ ꯑꯂꯨ ꯂꯩꯔꯦ ꯉꯥꯔꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯂꯩꯔꯦ ꯅꯄꯥꯛꯄꯤ ꯁꯥꯕ ꯃꯅꯥꯅꯦ ꯃꯆꯨ ꯐꯗꯤꯒꯣꯝ ꯃꯣꯔꯣꯛ ꯑꯁꯨꯕ ꯁꯥ ꯃꯔꯣꯏ ꯃꯆꯜ ꯅꯨꯡ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯊꯣꯡꯕꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯥꯔꯤ ꯍꯥꯞꯆꯜꯂꯒꯦ ngã rồi ngon rồi mình một cái gì đấy cái gì nào cái này Okay.